अहानबदा मरुइबा पाउ पिजरी पाकिस्तान सिंह पुंग निफो निपान की मनुंगदा इंडिया थादोक हनबा यावना मोदी लेंगांगना अकनबा वारेप कया लौख्रे ngasi ahing nongyai dagi tang kun manga gi ahing nongyai fawba general strike kokre amadi Jammu Kashmir ke Pahalgam da khanghodana terrorist singna chatharakpa etekta miyoi kuntaruk hatkiba sibu yaningda wa fongdoktuna Manipur Youth Congress na BT Road ta laiba Congress Bhavan gi gate ta protest tawkhre tha sige hokiba tang kunithoi da Jammu Kashmir ke Pahalgam da khanghodana terrorist singna etek chatharakpada miyoi kuntaruk hatkiba sibu yaningda wa fongdoktuna Manipur Youth Congress na BT Road ta laiba Congress Bhavan gi gate ta protest tawkhre protest asida saruk yakhibi All India Youth Congress ke General Secretary oiribi amadi Manipur gi oina in charge oiribi Sarifa Rahman na fongdorakpada tangkunithoi da Jammu Kashmir ke Pahalgam da thokiba terror attack asida jamjaraba miyoi kaya hatkre asigum laba pangdabagi thawong asi Congress Party gi maikaidagi condemn tawi terrorist sing asi karaidagi lakpano makhoibu kanana sponsor tawriba haibadu miyamda khanghalu Belgam hairiba jaga asi India gi border dagisu yamna su lapli makhoi matau karamna yamna laina changlak libano masina takpadi jaga adugi miyamna amadi government na involved tawi takpani haina fongdoki Jammu Kashmir asi Union Territory UT ni adubu terrorist singna attack tawra iba sina takpadi security gi fibam asi fail oibanani haina fongdoki government na atuba matamda yamna pangdaba amagi thawongda miyoi kaya hatliba si matungda amuk hanna micham miyamda tawraktanaba action lokhalu haina makha takhi protest achida downtown BJP we want justice haiduna pendaba kholaw kaya su laukhi amadi enough bloodshed strike terror at its sources haina thaba placard kaya su sizinaki we want justice See, today we have gathered here, and not only today, we have been in field. The entire Congress party is on road since 22nd of April, since the incident had happened. The entire nation is mourning. We are really with the family who have lost their lives, who have lost their near and dear ones, and we condemn this coward attack of the terrorists. It is a clear message that who has been sponsoring those terrorists, where are these terrorists from, and when the border is so far from India, how can the terrorists come so easily and they can disappear within a few minutes? So it is very clear that the local people, the government is involved. So as we all know,
Jammu and Kashmir is an UT. UT comes under Home Minister directly. So Home Minister has failed to give security. He has failed to give security to those people, to tourists who have nothing to do with this terrorist attack. They were killed brutally. They were killed by their names, by their communities, which is truly condemnable from Congress party. And we together we are gathering here that the government has to take actions against this. We will not accept such coward act against people, innocent people, what have been happening. And it's not about only Kashmir. What is happening in last 18 months in Manipur, that is also cannot be ignored. So the BJP government, wherever they are, they have been doing the same. Let it be Manipur, let it be Pahalgam, let it be anywhere in India you see, that the terror attacks have been raising day by day. There is no security for people, let it be general people, let it be children, let it be women, everything. The crime rates are increasing, unemployment is increasing, innocent people are dying, and people who are trying to raise their voice are they have been FIR'd or they have been silent through other means. So we condemn such act, and Congress party will always stand against such coward act unitedly across the nation. Today we are here protesting against the Home Minister and the PM who is responsible for such things. Tomorrow the entire nation will do a candle march together across the nation in solidarity of these people who have lost their lives. Haukiba tang kontra matoi March 2025 da Imphal East Commando na faraga tang tara humdoi April 2025 da judicial custody da laikhidraba Koisnam Sana Jauba alias Ibungo Chahi Kuntaret son of Koisnam Gandhi Singh Kurai Ningthobung Laikai gi matang da semkiba Joint Action Committee against the custodial death of Koisnam Sana Jauba alias Ibungo gi sangsin jarakpa khongjang oina Haukiba tang tara taret April 2025 ki ayukta pung taramathoi taba matamda lamlong kaithel Kurai apunbagi wakat mifam ama famjakre amadi numit asidasu Manipur Governor dasu JAC na miyamga punna numit manga 5 days ki manungda thabakta onthokpirao haiba memorandum amasu presentki loina na haukiba 20 April 2025 asidasu miyamgi oiba Kurai apunbagi maira rally ama chatuna Manipur government ki mathakta pendaba utuna peace oiba khongjang kaya changsinjakre Masigi matung ngasi fauba governor amadi Manipur government na mana kanduna Manipur miyambu karisu laitaba amagum khanba thawong asina mayek sengna ta'i madudi Manipur dagi maitai asi tumna loishin lage khanle haibani amadi iraicha singbu atamnana genocide tawani haina lawi maramaduna Manipur miyam pumbana isa da thokpa thodok mangni khanbiduna iraicha pombana ban asi akanba mongda saugatpiyu amadi ban asida ana yek essential service ki damaktadi athingba leijaroi loina na lamdam asigi leiriba maira paibi ima ibel civil society organization club amadi miyam hubna saruk yabiduna JAC na taliba demand asi fangnaba hotnabada mateng pangbiyu Koisnam Sana Jauba Singh asi 3rd May 2023 dagi koki narco terrorist sing na chatharakpa lan asida khungakpa oina leibak asigi kathok tuna lakpani Marebak maramdamgi damakta kathok charakpa miyoi amabu judicial custody da thawai mangkiba asi yamna laibak thiba maramna thaudo asigi achomba wayel fanghananaba miyam punna amata oina lepminasi haina fongdorakli Jammu and Kashmir ke Pahalgam da terrorist singna lamkoiba lakpa miyoi kuntaruk nongmaina kaptuna hatkiba thodok adubu Modi lengakna yaningdaba fongdokre thodo da January terrorist sing chairak pibada lengak ki lejaba pumba amata khaktana mari leinaba authorities sing sizenaduna Pahalgam center attack ki laman khumgadabani haina akan instructions pikre Terrorist ki tamthiraba thogdo aduga mari leinana Prime Minister Narendra Modi ne chair lauduna New Delhi da mahaki official residence da Committee of Security CCS ki mifam pangthoktuna warep kaya lokre CCS ki mifam da lokhiba warep sing adudi Pakistan ki maikai dagi yumthang nariba India ga leinariba ngamkai gi paring da Pakistan ki maikai dagi leptana chathariba close border terrorism ase Pakistan lengakna thabak paikhatriba fawba Indus Water Treaty 1960 chatnadaba haina warep lokre SBES ki makada visa paiduna India da changakiba Pakistani sing pung nifu nipan ki manungda India thadokadabani haiba akanba warep sing lokre Rajasthan Pratapgarh City da laiba private school amagi principal na chahi mari khakta ngairiba mahiroi ama ka hena ot neirubagi thodoka mari leinana police na fare
Principal aduna pikliba mahiroi adubu khupakna thakiba amadi makhong punsinduna classroom amada pung mari hena famhankibat kidamak oza adu nungaijing numita police na fakibani haina report asina fongdorakli. Thaudo aduda mahiroi adu physical amadi mental oiba mawongda solhanduna school kaba ngamdre hari. Anga adugi mapana taurakpa complain da yumfam oiraga school adugi principal Nirmala Kanwargi mathakta case ama register tawkre haina police na makata na fongdorakli. Ngasidagi hoduna numit humni chumna pangthokadauba Manfit 2025 ngasi Manipur Institute of Management Studies na sinduna Manipur University ki auditorium hall da hodokre. Taramasida Manipur University ki Vice Chancellor Professor N. Lokendra Singh, Manipur University School of Social Science ki Dean Professor Memcha Loitongbam, Manipur University ki Dean of Students Welfare Professor C.H. Ibohal Singh, Musu ki President Nongthombam Surat Singh, Manfit 2025 ki Chairman Dr. S. Somokanta Singh Amadi, Manipur University, Manipur Institute of Management Studies ki Director Professor L. Prabhakarna Atoiba Mitunglen Oina Sarukyaki. Taramasigi literary event ki oina debate, quiz, dance and music unplug, transitional dance na chingba kayasu yauri. Man event ki oina business idea, man hunt, man fit queen amadi cosplay yauri. Amadi sport event oina Mobile Legends, Battleground Mobile India amadi tongan ba sports kaya su yauri. Taramaduga mari leinana Manipur University ki Vice Chancellor Professor N. Lokendra Singh na haikibada mahiroi Singh na class da tamliba lausing kaya asi ground level da kumthaduna practical oina mayuknaba darkar leiribani. Chahi khudingi University asigi department khudingna ahenba academic program kaya ama mahiroi Singhbu mahi lausing hengatnaba university na pangthoktona lakpa kaya adu COVID na maram oiraka pangthokpa ngamdringei asiki chairakta Manipurda hojik lairiba irang asina maram oiraga amuka hena pangthokpa ngamdana lairakpa adubu ngasi pangthokliba program asina mahiroi singda natana university asigi oja non teaching staff singda kanaba pibata natana campus life pusu masak machu thokpa ama oirasanu Manipur gi economy asi atopa state ka changdamnabada yamna nemlabasu private sector kaya amasu masing hengalakli ngasi Manipur University da pangthokliba program asida private sector ki business kaya na sponsor tawrakpa asi yamna laibak phabani masina mahiroi singa amadi business community singi marakta aphaba lambi thamduna Manipur gi economy fahanbada chawna mating oikadoribani business self entrepreneur oiningba condition kharana oiba ngamdaba inkhalakliba naha mahi masingda matik chana hairaba kayagi maromdom lepchaba ngamnaba platform kaya amasu pangthoknaba hotnabasu mathau tai haina fongdorakli. The number have increased over time, plus all these business groups that have been supporting the university, say student program, particularly the Manfed, it has also increased, which means that there is an increasing consciousness both among the student community as well as the business community that this kind of interaction between the academic institutions and the business houses, these are extremely crucial. Haukiba April ge tang tara nipal da khanghodana anaba amadagi laikhidraba ningthaujam manihar gi yumgi leihoriba miyoi singda hairok kendra gi MLA Dr. Thokchom Radhesham gi meeting makhada BJYM hairok mandal gi thomi singna sel amadi yum kupnabatin leihoriba machanupa hairok part 2 Santi Khongnang Leiraktagi N. Ranjit Singda mating pangkhre. Ngasigi khongchata duga mari leinana BJYM Hairok Mandalgi President Moirangthem Birjet Maitaina Fongdokhibada Hairok Kendragi MLA Dr. Thokchom Radheshamgi Mamang Thaktagi Chatharakpa Leita Lairakayagi mating pangbagi khongthangi makha chatharakpa oina ngasi imung asida mating pangkhibani haiki BJYM Hairok Mandalna imung asigi awaba pau tajabadagi khudakta BJYM gi thomi sing changsilubada imung asida Ranjit ki yumgi tin ayamba saruk hoduna matam gayadagi khangduna leiramba thengnabadagi khudakta MLA ka pau fauna jaduna ngasigi mating asi pangjakhibani haiki President makhatana fongdokhibada hauze Ranjit ki apokpa leikhedraba matung apokpi mamasu ngasi hayeng khangdana yamna aruba fibam amada naduna leramba thengnajaki mamangda MLA gi loinabi Thokchom Ongbi Vidyalakshmi amadi manau nupa Thokchom Putro nasu changduna mateng pangkhibasu laikre makhatana BJYM na mafam kayada MLA gi mateng makhatana mateng pangbagi thabak leptana chathaki haiki ngasigi khongchada duda BJYM Hairok Mandal gi member amadi polling asigi ward number 8 ki councillor Laisram Jibansu sarugyaki
India gi mafam khudingmakta pangthoknabagum Manipurdasu Department of Rural Development and Panchayati Raj na sinduna National Panchayati Raj Day Celebration 2025 ki thoram ngasi Porompata leiba Panchayat Bhavan da pangthokre thoramadуда RDNPR Director KSS Umananda Department aduma ki Chief Finance Officer Mashnam Chanu Liklainu amadi Deputy Director Abuzam Romenna athoiba mitung lensing oina saruk yakhi Thoramadu athoiba mitung lengi warol piraduna RDNPR gi Director KSS Umanandana Fongdorakpada Komja lesing ane usumna taradagi hauduna India pumbagi oina ngasi pangthokliba thoram asi yamna maru oiba thoram amani masina yamna maru oibagi maram asi ing komja lesing ane usumna kunmanga asida official oiba maknatrabasu chada humpu humdoi romdi rural area da lairiba asinani thoram asi chahi khudingi tongan ba themda pangthoktuna lakle ing komja lesing ane usumna nifu taret fawbada mapung fana chawkhatpa leibak ama oinaba hotnariba si rural area sing chawkhattanadi oithokloi haibasi kakningai yaudaba wafam amani maram asinasu ministry na ahenba meeting changduna khudingmak chawkhatnaba honari Manipur gi oinadi lairiba tangdu leitadaba fiba masina Panchayat election pangthokpa ngamdana lairi adubu election pangthokpa horaklabadi Manipur gi oinasu 2 tier system chanariba asi 3 tier system chatharaklagani loinana department asigi lairiba staff singnasu rural area singda lairiba khangba hijadaba ahal singda takpi tambiduna panchayat ki mafamda chawkhatnaba honaminasi haiki Lainga ki thabak tawriba ama oina khunai asigi thabak thoram angamba thakta tawnaba honasi PRI singnasu fund khakta ngaiduna leibagi mahutta henna chawkhat thaurangi lambi romda changsinnaba honaminasi amadi gram sabha gi fangfam thokpa right singsu chap chana fangnaba honaminasi makha tarakpadasu department asiga gram panchayat singa matam gi oina tathok tasin tawnaduna hena chawkhanaba honaminasi haiba wafam thamki Thoramadui Manung Chanda, India Lenga ki Ministry of Panchayati Rajna, tongan ba thim mapanda piba National Panchayat Award 2023 gi ahanba anisuba amadi ahum suba takraba Gram Panchayat Singda certificate sing khutsinaki. In 1993 24 April da effect tawgibani aduga masigi hanba hawgibana 2010 da hawraga thang chatharaklaga lewakkum India pumgi oina pangthokpa dumba important oiba program ni important oi hai bisigi maramdi yam sena harbada 2011 census da India gi rural ki population se all over India ki 68 point something ki changle recently census ki reporting ta bida 2025 ki January hin tak chahi sibo yengada urbanization ho malakudagi 63% something da koi rural population na India se leibani aduna ngasi aduk chawba July 3rd of population sina India da leibi aduna sigi nimit ase chi adugi da hotte ne important hoiba program ne na hejiri India na koi picture bharat ka changkal igom motor sing atu line department sing gisu magi to an thim sing da India se pull up overall holistic approach to raga koi India level koi India pum se koi chapter develop state amo oraknamgi 2047 da koi sigin mang ne je koi mang se war koi develop country mo oraknamgi world is power oraknamgi manglanda ado atuk chawba thubak se rural gi to by third of the population sina sum pangdana natara khangjadadana participation yaudadana leragadi hariba manglambo mangkhawna bangam loi haibigi achada yam kana khogi government of India na ministry namna khogi sida importance be badu function ni habitai program ni habitai Manipur se two tier system da sumchalna mado honorable Supreme Court ki ruling ni makhada aduga recently the government na gazette notification thoklaga three tier da channa khogi matang da lakla stage ni ana lok committee haidana khogi sagi hana leramba gram panchayat habanga jila parishad ki leramba siga marakta lok committee intermediate oiba khogi functionary group on sumo khogi maleragani ti matang subject khogi Manipur dabudi law and order gi matang na unavoidable circumstances hajabatare sige khogi election tawduna leri ado sit tabiraklaga ai matang matungila ko hariba three tier system se full fast la agadi khogi hariba 7th amendment na piriba objective side le masi mate khogi fulfill tar khogi mangam na sansin ngani ai thazur leje
अनिरक सुबा ओइना लाखलिबा मे अहुमदा खुंद्राकपम एसी गी युमनाम खुनौ कम्युनिटी हॉलदा पांगथोकदौरिबा ब्रिजिंग डिवाइड फॉर शेयर्ड फ्यूचर असिदा रिलीफ कैम्पता लैरिबा इरैचा सिंगा लोइनना लेबाक मियामना सरुक याबिदुना इरमदम असिदा तंगदु लैताबा हंजिलकनबा लंबी यातमिनसी हाइना फेडरेशन ऑफ सिविल सोसाइटी ऑर्गेनाइजेशन फोक्स की एक्टिंग प्रेसिडेंट BM याइमसहाना अपील तौरकली कबो लेकाइदा लेबा फोक्स की मयाई लोइसंगदा पांगथोकिबा पावगी मिफमदा फोंदोकिबनी महागना मखा तारदुना हाई हौकिबा चहीगी मे अहुमदा बिशनपुरदा हानबा ओइना ब्रिजिंग डिवाइड फॉर शेयर्ड फ्यूचर थौरम असि पांगथोकपा हौखि चही असिगी ओइनासु ऑर्गेनाइजिंग कमिटीना ब्रिजिंग डिवाइड फॉर शेयर्ड फ्यूचर की मिटिंग मखादा पांगथोकदौरिबा थौरम असिदा मियामना सरुक याबिदुना मपुंग फाहनबियु इरैचा सिंगना चही अनि हेना लांथिंगनरकलिबा पोलुम कया असि लौथोकनबा पांबै पुथोकनबा खना नैनबगी मिफम असि लुप असिना सिनबनी हाइके महाना मखाताना हाई दिल्लीदा फोक्स की मिहुत यावना CSO सिंगना अप्रैल 5 सेंटर की मिहुत सिंगा उनरुबादुगी मखाताबा खोंगचत्ता रिलीफ कैम्प की मियामना थेंगनरिबा अवाबा सिंग असिगी मयेक सेंगबा वाकत हापजिन निंगलबसु नुमित असिदा सजेशन पिबियु मियामगी पाखोनलोय ओइना सेंटर दा वाकत चगनी लोइनना मियामगी मिफम असिदा इरैचा सिंगना चथोक चसिन तौबदा हेना खुदोंग चानबा मणिपुर ट्रांसपोर्ट एसोसिएशन अमदी लनाई गारी लैबसिंगना मतेंग पांगबिनबा अपील तौरकली लंदन सिदा लेबिरिबा लेबा मियामना हारिबा नुमित असिदा सुंजोय सोइदना कोइना छिंजरिबा थौरमसे लेबा मियामगी दुंबा अवाबा फेमसगी खनन नगदोरिबा थौरमसिदा मियामना सरुक याबियु हाइबा वाफमसिमगा थमजरगा अकोइना नुमित असिदा IDPS दा कोइगी रिलीफ केंद्र लेरिबसिंग मयामसे अकोइ मखोइगा पुन्ना ताना दिनबगी दुगुंबा मखोइगी खुदोंसादब मयाम लेमिबा कमिटीसिंग अदुगी मरक्तगी अकोइना मखोइदा वा ngangbei खुदोंसाब पिगनी अदुगा मखोइ अपाम पामदगी ओइ वाफमसिंगसु खुदोक हंगनी हारिबा मखोइगी दुगुनबा वखलोन मखोइगी ओइबा अनिंबा अपामसिंग अदो कोइना लौसिंजरगांदा अखोइना ममांगदा एप्रिल 5 ता एप्रिल 5 ता दिल्लीदा सानजकिबा वारीगी परिंग अदुदा मखाताबा नेक्स्ट राउंड दा कोइगी ओइबा पाम पामदगी ओइबा वाफमसिंग अदु कोइना हाना सेंटरदा पुखत्सकिबा अदुगुंबा पॉइंटसिंग अदुगी मरक्ता अहेनबा मखोइना हनिंबा करी करी यावरी हाइबनसिंबा ताना तिक्नबगी दोंसाबा अमसु कोइना लौजगनी हारिबा नुमित असिदा लेबा मियामना पुन्ना सरुक यामिनसी ngarang district kang association jirabamna sinduna dibong khunau ki community hall da tim tarana saruk yaduna ahanba tingampari puri and ichilenau ningsing men's kang tournament 2025 jirabam ki social activist and buddha chandra singh na chief guest oiduna hodokre ngasigi opening match da YLCA na LEC bu yamna laina panjal tara nipal anida mighty ba pk hayengani suba match da YAOL club ka kasar kangkut ka sanagani ngarang yahan ba hodokpa match asida YLCA amadi LEC kangkut anina sanaki YLCA na dos ngamduna kang kapa hoki aduga LEC na maikai khanduna kang sanaba hoki first half mamangda YLCA na LEC bu panjal taret amada mangjil thaduna laki matungda apiba matamda YLCA na LEC bu yamna laina panjal tara nipal anida maithiba piki match aduda referee oina L Ranjit Kumar Singh amadi scorer oina A Iboton Singh na oike hodopagi thauramda district kang association jirabam gi president N Joy Chandra Singh amadi AJSA gi president M Prajat Kanta Singh organizing committee gi I Inaubi Singh YLC ki advisor K Binod Singh retired Oza S Sideshwar Singh amadi donor TH Komalkanta Singh na mathang sitna president chief guest amadi donor TH Komalkanta Singh na mathang sitna president guest of honor amadi donor oina daista famki Manipur State Government Employees Federation Jirabam District ki advisor Chungakham Dhiren Singh NEC gi mifam yaurunaba Rajasthan khongshan kre All India Government Employees Federation na yumbu oiduna chatliba April gi tang 13 amadi 19 fawba numit nini chupna Rajasthan gi Udaipur city da pangthokadauriba All India State Government Employees Federation gi National Executive Council NEC gi mifam yaurunaba Manipur State Government Employees Federation Jirbam District ki advisor Chingakham Dhiren Singh ngarang Rajasthan gi damakta khongsan kre
ꯃꯤꯐꯝ ꯑꯗꯨꯗ ꯃꯔꯨꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯃꯗꯤ ꯆꯪꯁꯤꯟꯒꯗꯕ ꯈꯣꯡꯖꯪꯁꯤꯡ ꯃꯤꯐꯝ ꯑꯁꯤꯗ ꯈꯟꯅꯔꯕ ꯌꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ꯫ ꯄꯥꯀꯤꯁꯇꯥꯟꯁꯤꯡ ꯄꯨꯡ 94ꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥ ꯊꯥꯗꯣꯛꯍꯟꯕ ꯌꯥꯎꯅ ꯃꯣꯗꯤ ꯂꯩꯉꯥꯛꯅ ꯑꯀꯟꯕ ꯋꯥꯔꯦꯞ ꯀꯌꯥ ꯂꯧꯈ꯭ꯔꯦ꯫ ꯉꯁꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯇꯥꯡ 15ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯐꯥꯎꯕ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯀꯧꯈ꯭ꯔꯦ꯫ ꯑꯃꯗꯤ ꯖम्मू ꯀश्मीꯔꯒꯤ ꯄꯍꯜꯒꯝꯗ ꯈꯪꯍꯧꯗꯅ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯔꯛꯄ ꯑꯦꯇꯦꯛꯇ ꯃꯤꯑꯣꯏ 13 ꯍꯥꯠꯈꯤꯕ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯅꯤꯄꯨꯔ ꯌꯨꯠ ꯀꯣꯡꯒ꯭ꯔꯦꯁꯅ ꯕꯤꯇꯤ ꯔꯣꯗꯇ ꯂꯩꯕ ꯀꯣꯡꯒ꯭ꯔꯦꯁ ꯚꯕꯟꯒꯤ ꯒꯦꯠꯇ ꯄ꯭ꯔꯣꯇꯦꯁꯠ ꯇꯧꯈ꯭ꯔꯦ꯫